Lengsin breaksi maya mangang pakna time oksari ngasi breaking bad ki anaubo episode amamu puduna laksare taminasi episode 13 and 14 ahan basinda Jesse pit ka unarami Jesse na hai aina habada phangnabra pit na chema chet ama pirak tuna hai nahak na habado sidalere pit tagi pesa mun khiba nupa adugi address iba cheni che du ubada Jesse na hai kaino na khosi de onthom thikreda bananju onthom na lan khreda pit na hai aise larik hajadrabusu medun madiyam na haibani अखोई मेट योमिनरी मयाम मरक्तगी मेट ख्वाइदगी यामना योनबसे आइना ओरमगनी जसिना हारई मखोइगी ममिंगदी करी करी कवि खंगब्रा पेटना हारई नुपीदुगी ममिंगदी खंगदे अदबु नुपादुगी ममिंगदी स्पंज कवनी जसिना करेम नजुना हारई लोइरे हे स्पॉन्ज कव नुपामना नंगदे पिसा मुनबि हौरिबा वहाई चेतावद पेटना हारई ममिंगदा फागी मानजरबसु मान आइगी खौरिद थमनखिबा थांग अदुदी असेंगबनी फागी नते पेटना अमु मखा तारई अदो जेसी नंगबो असेंगमा तौब ngamgadoribra nahakna haiba thapakse nahakna tौब ngamloidobu erabudi ahak tauge जेसी ना हाय आइना नंगना ngamloi hana hai khrabra ai soidana tawgani haina ingi torami पेटना अमु मखा तारई फरे फरे नहाकना तौगदबु erabudi मखोय नि दो खरा फजना नेरामो चैयामना निरबनी मखोय अनि दो मथंगी सिंदा पेटना पिरकप एड्रेस अदुदा जेसी लाखी जेसी महाकी कार दो एड्रेस अदुगी ममांगदा खामदुना लेरमी कार मनुंग जेसी फमदुना महाक गंजा थकलमी गंजा ngak थकलब मतुंगदा महाकी ग्लोब कंपार्टमेंट यारिबा नोमय अदु लौथोई जेसीना नोमय अदु पाइदुना मनुंगदा मरु काय यारिबगे हाइदुना चेक तोरमी चेक तौब लोरबा मतुंगदा जेसी यामना साउन कार मनुंगदगी थोखी मथंगी सिंदा जेसीना युम अदुदा थोंग थिली थोंगी बरुमदा नोमय पाइदुना लुमदुना जेसी लोतुना लेरमी अदुगा मचिंदा आइगी पैसा कायदा लई आइगी पैसा पिरो आइगी मेट पिरो हाइना स्पॉन्स की हेंगदा वावा सिंदो मसा मतुंदा प्रैक्टिस तौदुना हाइजरमी अदुबु जेसीना थोंग हंजन हंजन थिलबसु कनामतना थोंग हांगदोरक्ते जेसीना नोमय पुथोक्तुना स्पॉन्स ता हाइनबा डायलॉग प्रैक्टिस तौरिङेदा तंजा आसिदा पोस्टमैन अमसु लाखी जेसीना नोमयदो हाथु हाथु लोसिनदुना लेप्तुना लैखी पोस्टमैन अदुसु महाकी मथौ तौरमनगा अदुम हनखरे मथंगी सिंदा जेसीना युम अदुगी थोंनाव थुगायदुना इमुंगदा चंगलखी अदुगा का खुदिंग चंगदुना कना कना लेबगे हाइना कोइथि थिरमी अदुबु कनामता लेबा उरमदे जेसी सोफादा ngak famduna lerami tanja asida imungda mi lakpagi makhol ama tarakhe जेसी हाथु हाथु onthokduna sofa da lumduna nomoi em tawduna lerami adubu angang macha ama khak thorakhi angang macha aduna जेसी leiribado kem ta hairamde tumina chattuna tv thagatli aduga mahak tv yengduna sofa da tumina famduna lekhi जेसी na angang aduda noigi imungda mi kana kana lei noigi ima baba kai chakhi haina hangi adubu angang adudi kem ta hairamde mahak yengpham thokpa tv yengduna adum lerami जेसी नहगतुना कासिंदो कोचंग गोयंग चंगदुना कोइथि थिरमी अदबु कनामता लेबा उद्रबदा जेसी सु अमुक हन्ना सोफादा चंगलतुना फमखे जेसीना अंगांग अदुदा अमु हंगी नंगी मिंग करी कौबगे अदुबु अंगांग अदुदी केमता खुमलमदे मागी तबम थोकपा टीवी येंगदुना अदुम लेरमी जेसीना अमु हाय नोइगी इमा बाबा करम कांदा हलक्तोइनो हंदक्ति अंगांग अदुना जेसीदा हायरई आई चाक लामे मथंगी सिंदा स्काइलर मयुमदा पोचे लोसंदुना लेरमी ग्रेचेन की वॉइस मेसेज अमा लेरमी मेसेज अदु थारुबदा ग्रेचेन असुना हायरई वाल्टर स्काइलर नखोय निबु कमदौरिबगे आई नखोय निगी नानाक्ता थबक अमा तौबगी लाए अदो मतांग चाराबदी थेंगनसी वाल्टर की फोन सु स्विच ऑफ ले कैदोबो यावरगे हायदुना पखतुना तोरकपनी हायरमी मथंगी सिंदा स्काइलर न ग्रेचेन दा कॉल तौदुना मखोय नि वारी सनरमी स्काइलर ना हाय वाल्टर दी हंदक मसा खरा फरे मरम अदुना महाक ngasiदगी स्कूल दा अमुक हन थबक हौरे ग्रेचेन हाय फरेदा असोय ngam amta yaudribase line chalabani स्काइलर हायरई ग्रेचेन ऐसे नंगोंदा कैनोम हायगदब लेबनी अदु सुम हायबं गमदुना लेरे वाल्टर नसु महाकी हंदकी कैंसर की मतांग असिदा आइबु केमते यावहंदे माना थोप अदुम सिलगनी हायदुना महाना अयाम चेले मरम अदुना ऐसे नंगोंदा करी हायगदबनु खंगद्रबनी अदुबु ngaside ग्रेचेन नंगा वारी सनरिङेसिदा आइन हायबं गमखिदब वासिंदो हायहौरगे ग्रेचेन एलियट नखोयनी ना वाल्टर की दमकता लायेंग बमतंदा पांगबिरिबा मतेंग असिगिदमक नखोयनी की तबुमल आई पुंसिगी कौजरोय स्काइलर ना अमु मखा तारई तसेंगना हायरगदी एलियट नबानी ना वाल्टर इबानीबु अनौब मपो अमा मु पोपीरे वाहय सिताबदा ग्रेचेन दे ngangलदुना हायरई कैनो हायरिबु वफमसिबु आई ज्ञान अमता ताद्रे स्काइलर ना अमु मखा तारई आइना एलियट नखोयनीदा अमता वारी सानजगे हायदुना वाल्टर दा हंजन हंजन हायबनी अदुबु वाल्टर ना नखोयनी दी थबक चिनबा मिनी येसेलुनु हायदुना अमुक तफा वारी सानहंदे मरम अदुना अहाकसे नखोयनी की तबिमल से फोन दो ओइना हायरबनी अदो ग्रेचेन नंग अखोयरोम दा लाई हायबदाइने नहाक संगलगदी अखोयरोम दा चंगलाओ मयाम पुंसिदना
Gretchen di ingangakli Skyler hairakli po wafam masi tabada Gretchen hai hore nungtin ay lake maduda fazina wari shanarasi mathangi sinda Walter magi class lorami madi hanagi matagum thawa yauna satra sinda chemistry taklami Walter gi class da yawba yamna puning loksing ogeda wa amaka hajarake madudi akhoi gi sana sabada sizinariba amadi khudop sabada sizinariba diamond ase lenung dagi phangi Dr. Hall ko bunu pa amana ihan hanbo oina khusem gi diamond semki diamond hariba pochak asi carbon atom yam ama punsinduna semki ba potni aduga mioiba amadi Pitribi asida leiriba ahingba jiba khudimaksu carbon haibe atom asi punsinduna semkiba ngaktani mathangi sinda school principal amadi Walter wari sanaduna leirami Walter masakara pasile aduga samsu yaudre hain hainarami principal hai nangdi sam yauduba sini hena paksaida principal na makha tare I nang nasadi kasu tawdraba natra Walter na hai ai kasu tawdre kharadi nungairi hairami Principal aduna Walter na handak gyan mangduna angawbudona tokhiba adugi maramda hange haina torami adubu Walter gi matawduda hangbangam lamde Walter su khangsinadaba saduna leithokhi mathangi sinda school gi chhatra singgi marakta Walter na handak phiron yaudana angawbudona lerame habigi pause impung tanaba horakhi maram aduna chhatra singna Walter amadi Walter junior da kariyamna dun laknaba su yaurakhi mathangi sinda Jesse sponge ki mayumda sponge halakpa ngairami yamna boring chuna phamlami boring chuman badagi manakta leramba angang aduda laknaba horakhi adubu angang adudi kaimta noklamde tanja asida yumgi mapanda mi lakpagi makhol tai nupa amaga nupi amaga khatnabagi makholsu yamna howna tarami Jesse na angang adubu ka aduda pusali aduga angang adu mapanda thorakpa yade hairamaga Jesse na ka adu thonglon silli aduga mapanda lagiba miyosing adu changlakpa ngairami Sponge amadi magi nupi khana duna emung changlai Jesse na tanja yengduna sponge ki makokta nongmai maning na sudatli sponge lemai da takhe sponge ki nupi di koilaw lorami Jesse na nongmai em tawduna sponge nang hajuma hogalu aduga nupi nang su tumina leyo haiduna lawrami mathangi sinda Walter amadi Walter junior ka da punna school dagi halakhi Walter junior na hai lakna rani ba angang sing ado pharaga amtang ada puthokse haibro natragna marubumi da thamse haibro haina wari sanarami Walter Junior so harai film da tawba dumaina amtang lakna se habro moi myam se hajuna mapa machagi marakta wari sanarami mapa machagi marakta hanigi matagum ikoi koina ba ado khara makhaidi phare makhoina yum yorpa matam dadi makhoi gi drive way da Gretchen ni gari du kham duna lerami madu ubuda Walter Junior na car se nai he han harami Walter Junior di Gretchen ni car du ngaw duna yenglami Walter di Gretchen ni car number du ubuda kana gi car no have chap chana khanglami maram duna mahakti matha saba hokre Walter ne emung changlakpada Skyler na hai yengutu Gretchen lae Gretchen amadi Walter hak torami hak tawa habdi kon ba habni Gretchen hai Walter nangdi kasu tawdraba male yamna phagalle hai Skyler na hai phagalle yamna maru kok phase khatangai re sam hodriba se masi khatangai re sam horoklagadi hana gi phibam do taragani Walter Junior na hai Gretchen na ha na akhoi baba gi layang mo matamda pangbi khiba mating do ai punsi gi karoi nakhoi gi laman tolabani Skyler na sahrai Gretchen ekhoina ngamba matangda naha kilamando soidana singge Walter di mihun sudre karigumba Gretchen asengba badu hailaklabadi kamdauni Gretchen di taadun leba ngamlatre maramadun hai ai ngasi gidi yam thengmale noma muk thengnarsi haramaga chatkhige tawrumi Walter na hai ai su Gretchen bu saibhabuda thindokpiruge haramaga Gretchen gi matung inaduna chatkhi mathangi sinda Gretchen car manung da famduna lerami Walter laglaga hai Gretchen kaigino nangna asengba wa haidribado ibani wari ngaktanga sanakisi Gretchen kemta khumlamde Walter na amu hairai nang makhoida paisa gi maramda kemta haiganu aina layang base loidri phawbadi Walter na hajaba kemta taramdana Gretchen mahaki car do thoduna chatki asomdana Jesse sponge ki mayumda magi paisa pirao met piyo haiduna kanna lawrami lerami bu poche sing kauduna sponge amadi mahaki nupibu khelami Sponge na harai Jesse nang hana engonda phurakpani na ai kokse kairabar khnam tawre ai se brain hemorrhage tawraba male hajuna laina makhan hajanduna Jesse na paisa thawriba adudagi leithokna honarami nupi du si yokseli I yamna tare edu tawre hajuna panghai da hajalami Jesse di matawasida taningdraduna tumina leiro yare taningdre hajuna lawrami nakhoi gi pocket ta yabo poche singa to loina loktho aduga table da thamu hairami Sponge amadi magi nupi na hogatuna makhoi gi pocket yariba poche singa to lokthokuna table da thamlami Sponge ki nupi na hai akhoina loina thaktokrabani kaimta leitre Jesse na hai aduk yamba me singdo nakhoina nongmada kamaina loselibano kai da losenbage puthora o
Nakoi nasana puthorake haibra natragana aina check toroga thiyo haibra. Wahai ase tabada expense amadi magi nupina makhoi gi underwear manungda losinduna thamliba matching adu lothokduna table da thamlami Jesse na hai met khara waliba sidi kai chakhraba. Expense na hai magi nupina thamjange haina paikhraga magi nupina manghan khre haiduna mahaki nupida thina chaiba horoke. Matang asida expense amadi mahaki nupi amu khanaba horoke aina manghan bana te nangna manghan bani haiduna makhoi ani khanaba horaki. Jesse amusu tumina leiro taning dre haidun larami namai puthokchuna uli aduga hai maru mangani yauribase nakhoi gi nakhurai duda ani kapa matungda nakoktuda amu kamnaba amaga sule hokhini aduna gyan tawko haina hairami jasida ka manungda lotuna leiba angang adu tholakhi Jesse na angang adu ubuda namoi losili matawasi ubuda expense kinupina macha nungsiba saduna angang adu manakta koksili aduga pamsinei emung da macha ama lehori haiba khangdaba makai nongam dene numit taba koijuna chatluraba mahakna Jesse na angang adu buluna tawu mataw adu ubada khudong chaba lawnanaba macha bu nungsiba sasinaribani Jesse asawa phatharaduna hai aigi met pidri fawba nakhoi ani amuhanna met leiba yaroi aduga met thakpusu yaroi aigi paisado interest ka yawna singadabani expense na haira nangi paisado budi ilaina na sindoke na ke paisado akhoi yum maningda lehorabani hairami Wahai ase tabada Jesse na expense pu sofa da chingkhali aduga mukhoina paisa lairi haribu mpham adu chingduna puthokhi Jesse na angang adu pakhatanaba nakhoi babaga aiga maningda sanaruge nangsu mpham asida na maga sanadun leiramu hairami aduga expense kini pi aduda nahakso machi kemta lenglamba yaroi haiduna hairami Mathangi sinda Jesse na expense ke paisa thampam aduda lakhi expense na hai nangi paisa ado asida yaurabani haiduna mukhuthili Pina kopsundena leiriba box ado haidoptuna yenglubadadi ATM machine oiramle expense amadi mahaki nupina ATM amo huralaklaga makhoi maningda thamlambo oiramle Jesse na hai masidi aidi kamaina paisa lothokteba ATM sina kaidagi huralaklibano hairami expense na hai supermarket manakta leba ATM adudagi huralakpani akhoin huranba matamda kanamtana uhaude aduga mi su sa su asokpa amta yahaude haiduna hairami adubu asomdadi ATM huran khiba mafam aduda police laktuna thirami ATM manakta nupa amagi asibak sangsu taaduna lerami expense na Jesse da machin thijanabo oirami mathangi sinda expense na ATM machine adubu imungda pusili aduga ATM machine adudagi paisa lothoknabu honarami ATM aduda hanjin muthang tharami adubu thong adudi hangdopa ngamlamde Jesse na hai nang hana su ATM taru hural haidaine aduga ngasina kaidoraba manungdagi paisa chi sasat lothoro aduga ai chatkrage expense kini pina hai huran badi ATM box taruk surabani adubu ATM box manungdagi paisa lothokpa ngambadi amphau yawdribani Wahai ase tabada expense na hai honaba leptrabadi nomudi soidana ngamgani maram aduna honaribani lamchat naidabi haiduna mahaki nupibu yan thina chairami magi nupisu sauna hairei aingonda aduguma mingok sijanaganu haibu natra hairaga manakta lerama potchaina expense ta thomba horakhi expense amadi mahaki nupi amukhana khanaba horakle Jesse na khanaba khamdun hairei mathang amuka khanarabadi nakhoi ani gi namai juda nomoina kapkadabni khango aduga nupa nangsu ATM box ase yamna thuna khangdo aduga manungdagi paisa lothoktuna aigi paisa singlao masi tabada expense na ATM box aduda nungthangna thomba horakhi tanja sida sofa da mamaga phamjuna lehoba angang adu uraktre Jesse na angang adu kai chakre haina hanglai expense ki nupi aduna hairei aina kamai khangdoino aida angang adu lefam khangde haina ilaila na khumdurai Jesse pakhatuna angang adu gi kada changduna yenglami adu angang adu di waduna tumduna lerami angang adu gi manakta ngahaktang phamlamnaga Jesse amu expense ki manakta tholalaga hai nangbu karamba mamano nasa se nomta sumabuk thanaba pijau aduga ilusu khara luthokpiu nasa se ngahak leraga expense amadi magi nupina Jesse da hairei akhoida thabak tawda thongna leinaba met kitang piyo met singdu thaklaga akhoi amuk thabak makha jathagi haina hairakhi expense na jo hairei aisu met to khara thaklaga ATM box ase hangdolage expense ki nupina so hairei aisu met kitang thaklaga angangi chak thongnaba sem saru rage hairami matawasi ubuda Jesse upai lerore khangladuna mahak masa oina nungthang paiduna ATM uda thomba horami Mathangi sinda Walter amadi Gretchen restaurant amadu unarami Walter na hai nangi ibani gi paisa gi maramda haina khiba wado kanamta da haido khidaba natra Elliot ti khangbra Gretchen haira kanamta khangde Elliot su khangdabani Walter ibani khatani khanglebase Walter na haira aina maram oiduna nang su question senari ne tawrse handaki matang asida masigi damak nang aibu sawanu ko
Gretchen amadi Elliot na Walter gi cancer layangbada mukhoina paisa puthokani harambani adubu Walter na machin thijana duna makhoi insurance ki paisa phangle maram aduna nakhoi gi paisa do mateng panglanu hain haidokhibani adubu Walter amadi Gretchen makhoi ani na yasanna khiba wa ado makhoi ani nataba kanamta khanglamde makhoi gi nupi amsum makhoi gi nupa da su kanamta haidonaramde Gretchen amadi Walter satra oringada mari lenarami maram asina Walter na Gretchen dege paisa loba ikaiduna tawribani khanduna Gretchen hanglai kari maram gi no nang akhoi na piba mateng law yadribase kai gi no nang oidaba wa haidibase Walter nang gi insurance su phangde hai aduga naha akhoi na piba mateng su laude adu erabadi naha ki cancer layang da changliba paisa mayam ado kadadi ki paisa na piri bano Walter na hai masi ai gi emung manung gi wari ni masi da nang gi na thauleite Gretchen na sound haire ai gi ithaulei maramdi nang na nayumda nang gi na pida amadi naha ki angangda naha na chinthiba aduna aisu chena haliba natra hain hanglami Walter na hai ai gi treatment se hek loibaga akhoi gi emung manung da leiriba miyo sing aduda paisa se kai dagi no haibdu ai phajana haijarage nangonda kishu chena haloi wahai asi tabada Gretchen na haire nang urabra ngasai scalar gi maithong da tahawba mamido mamite ira chenba makai aina nakhoi gi mateng tawbire khanduna mahak na engonda hanjin thagat libado mahak ki matawdo ai ri jengba ngamde Walter na amu hai hoi ai su khangi nang na hairibdo ai su hairedana matang matam chaba matamda paisa gi maramda makhoi da phajana haige haijuna Gretchen haire phare adudi nahak na matang matam chaba ngaibagi mahuta hojimo engonda hayu haina hairami Walter na hai aina nongonda paisa gi maramda haifam thokte adubu aina oidaba wa khara haiba matamda nahak puchena halle masigi damaktedi aina ngonda tasengna lale haijari hairami Haujikti Gretchen su sound haire Elliot ibani na nahakpu akhoi gi marup ni khanduna tasengna mateng pangningki haujik su nahak ki mateng pangge haiduna leri adubu nangna nahak ki ego sokani nahak ki ijat sokani haiduna akhoi gi mateng laukhide aduga nayumdana Elliot ibani na mateng pangduna treatment tawribani haiduna nachin thijana ribani ne nahana nachin thiba matamda Elliot ibani busu chena haliba natra Gretchen di Walter gi honglaliba matawasi ubada yan ningba kairami maram adun haire Walter nangbu kaidorabage nangna tawriba mongse nahak asum honglakani habase ai sunda thajade nahak thain gi Walter adu oiramdre Walter na sauna haire Gretchen nangna aigi maramda kari khangnaduna ai se honglamne haribano nangna haribase ai chakni phiniba magumna nakhoi gi nafamda paisa ni yo haribra nakhoina paisa khara engonda piduna nakhoina nasana nasabu dan tawba haiba mi sagi khalibra Masimasu khango nang amadi Elliot nakhoi ani na hojik paisa paire company achauba amagi mapu oire haiduna chakthokjaribado madugi company ado aigi wakhaldagi aina research tawduna yamna wana sengbat chakhiba company ni aduga aina wana khona jaduna sengbat chakhiba company adugi mahai charam daida Elliot amadi nakhoi ani na aibu mataw karamna company adudagi tangthokpirakhiba haibado madusu ai kaudri Gretchen haire nang adumana di khangano maramdi nahak na hana chatkibani nang nomoi khangangawdana nangi possession yomsinduna nahak chatlagi hairamaga chatkiba natra Walter na sauna khumlai maduro na khoina khallibase hoi aigi wakhaldagi aina wana semgat chaduna research tawduna semkiba company adudagi paisa mayam tanduna nakhoi ani yam nungaina hingbo ojaro hairami Gretchen hai Elliot ibani na nahak pu tangthokpa natte Walter nahak na nasana tomdo chachakibani Walter nangi wakhal sidi ai kari haigadabnu tasengna khangdre Walter su mamit khana Gretchen da yenglami aduga machin thejuna jerami wahai se tabada Gretchen su sound hogatuna chatkhi asomdana Jesse nimidang oiraba phau sponge ki mayumda sponge ne ATM hangdokpado ngaijuna lerami tanja sida angang adu su magi ka dagi thoraptuna Jesse da lakna duna sanaba horakhi Jesse na hai nangti chak lambra anga adu de kaishu khumlamde Jesse su matha yamna saduna phamlami tanja sida sponge ki nupina manakta leramba likli bottle ama paiduna Jesse gi tungdagi laglaga Jesse gi makokta yamna kanna putharakhi Jesse lemai da gyan mangduna takhi angang adu su Jesse bu yengduna tuminna leptuna lehawi mathangi sinda Jesse na gyan tarakpa mamit hafe panglakpa matamda Jesse gi nongmai ado sponge ki nupina paiduna Jesse da em tawduna lerami aduga haire sponge hawgalo Jesse se khoina hajik phare mahak se yam phau sagibado amta phuda chilao hairami Sponge su hawgatuna magi nupidagi nongmai laure aduga Jesse gi masada yawriba methingdo amuk loina huranba hokre Sponge magi pocket dagi thang ama lathokutuna Jesse gi makta thami aduga hairami nang natro ngasayam hero sakhibado hojiti kaidorabage aina mu kai toropage yengu haiduna hairami Jesse gyan mangduna adom mamit usinkhre mathangi sinda nungdang thingjilakle Walter mayamda halaktuna biar ama thaktuna lerami Skylar laktuna hanglai nang kaida chalubage hangna khidro ibani bo chumine ibani di sombo warise sanadaba kuireko
Skylar haire Gretchen nang sai phone tora mi Walter ibani wari enta sana kisi mathangi sinda Walter amadi Skylar sofa da phamlami Walter na haire nang na haido budo haira o Skylar hai elet amadi Gretchen na nang ya na bagi pisa piram budo pira roi haina call tora ami Walter di ingang laduna haire Gretchen aseng boloina hairam nagadra khalubani adubu Gretchen haujik phawa Walter gi izzati kan biramli Walter na hanglai Gretchen na kari hairak page chap chana haira o Skylar na haire ai subab ta de man hairam mudo makhoi makhata na pisa piba ngamlaroi haina hathu haram naga phone do dum thamkhre Walter na wa si tabada pakhat pakhara di pharami aduna sor saning tanu hondoklami Skylar na haire kadawrabanu khangde Gretchen ga aiga unabadu dadi ibani yam nungai na wari sanarami asigumba wa se kemta haina khide aduga nahak ni imung de hek lakpaga Gretchen ado hathu chatlage haduna chatkhi adugi matungda amuk Gretchen na bani aswai da leptuna wari nga sanarure aduga haujikna amuk mahak na paisa piba ngamlaroi harak lebse Skylar na amu khatara Walter Gretchen abani na aigi famdu lo liba wase karino Walter nang kaida leirui nang na suk thengna halak liba se kari gino Walter su chen pham leitre maramudun haire ai Gretchen mem da chatlui Gretchen amadi ilet ka unaduna wari khara sanarure Walter na amu khatara taseng na haibada Gretchen nang asai toribudo mana nonda wa haiba ngamdabagini ai sumoi ga chalaga wari sanabudo aduda makhosu engonda wado hek hawdokpa ngamdaduna wakoi myam sudun lerami adu ni ga adani ga moi company do paisa putharega adu torega ada torega yamna hairami makhosu akhoi ga chap manare makhoi gini habda sikim ta leitrabagumani Skylar di Walter na machin thiriba si thajarami Gretchen gi khallubu matamda Skylar di yamna nungairamde Skylar na sumna haire Gretchen do ngasai ibani thingnaringai duda taseng na hairamaji phagadabani mahak su haiba ngamdaduna yamna wana khanglanmani de ko othona nungai khidreda haina hairami Skylar gi mataw si ubuda Walter ni Skylar gi manakta changsin duna haire yare se si gi maramda ka hena khaluraganu ibani gi su angam bamong do khonara si haiduni Skylar bu themjilami adu gi su mathakta makoina paisa tangkhai ma puthopiram lebese machine phare khando o Skylar na hai moina paisa paidre hai ga kari ginu Gretchen na gari achauba gari phajaba ma thoi bududi Walter na hai makoi paisa paijadrabasu maya mangdadi ijat tabe ade makoi gi ijat legi aduna ijat sokani khanduna thoribani asomdana Jesse na makeup thorakpa matamda lemaida tajuna lerami sponge na chain so ama season duna ATM du hangdona bhondarami sponge na hai ATM khudimaki asomda jaga amumam lei asomda jaga du thiribani asomda jaga du da nungthang sina thomlabadi soidana maki box si hangtokani harami Jesse kyan tarabusu ma lemaida tajuna adum lerami aduga sponge amadi magi ni pina toribu thabak sing do yengduna lerami Jesse na khulai wana season na ba pot thiba horakhi mahak manakta tariba nungthang adu urami sponge amadi magi ni pi amuk khanaba horakle sponge na handa amusu sauna lamchat naidabi nang tumina lewa haiduna cherami magi ni pi na hai engonda lale haijau sponge na hai nang na toriba thabak to dum taw haiduna lamchat naidabi haiduna magi ni pi hanjan cherami tanja si khudong chaba loduna Jesse su nungthang adu bu tapna lamba horami sponge su sauduna magi ni pi da thina chaibale lamde lamchat naidabi nangonda me pi bangam loi haiduna hanjan cherami sponge ti ATM box do sofa da ngathaduna thamlaga ATM adugi makhada changduna ATM adugi makhada chain sona lenduna box do hangdona khona duna lerami tanja asida magi ni pichu sauribani haiduna sofa da ngathaduna leriba ATM adu sponge ki makokta inthui sponge ATM na makokta nanbadagi makok oru kaiduna khudakta sire ngasai gi tanja ngaiduna leramba Jesse oidi film adu ubuda khangwai lakpo chongkhalai Nisha sabase apapata kemta khantaba ngamde haibuduni siduna leiriba magi nupabu khanna tuni nglamdana magi nupagi firkhawdi yariba met adu lothoptuna thakhi Jesse pakhatuna sponge ki pocket yariba nomoi du lothoi aduga sponge ki memda leiriba Jesse na thinglamba pot sing aduda mahaki phurit na taithokpa horami maramdi mi ama sirabanina police soidana maki khangnarakani police na soidana thiba horakpa matamda Jesse na pairama poche sing aduda Jesse gi fingerprint thengnarabadi police na Jesse bu soidana phagani maram adunani Jesse na mahaki phuritna mahana pairama poche sing adu taithoklibase mahaki fingerprint adu muthalibani Jesse na ATM box adu dasu tariba magi fingerprint sing adu taitholami tanja asida ATM box adu su masha matomta thong hangdorakhi ATM box adu thong hangdorappa matamda paisa mayam amasu chongthorakhi Jesse ingangakladuna phamlami adubu sponge ki nupidi tanja asida meth thaklaga tumthakre Jesse ATM dagi paisa khara lotholaga magi pocket ta hapsali aduga mana kitchen da pairamba poche sing adudagi su fingerprint adu loina muthalami Jesse hathu mana tawgadaba sing loiraba matungda mahak yumda chalamdaida police ta phone torami
aduga mahak chinthige tawrami adubu tanja asida imungda lehoriba angang adu ningsinglakhi Jesse na angang adu manakta amuk hana changlakhi aduga angang adu da hai ibane ke kulot pesana si nang mit uchalo harami Jesse na angang adu da hai aina mit pangtho hai dribang na mit pangthok payade haiduna angang adu mit uchal halami aduga manakta leramba phi mana kupsinduna angang adu mapana puthorokhi Jesse na angang adu yumdugi mapana phamhali aduga harai ibani game ma sanasi nang mafam asida machi lengdai phamu ha imungda changba sungai ade ko haiduna angang adu mafam adu phamhalami aduga Jesse yamna thuna mafam adu thadokuna chakhi tanja asida alapada police lakpagi siren mkhonsu tarakhi Mathangi sinda Walter magi class ta yawba satra amagi mak yamna sonmale haiduna angang adubu tongana extra class lawduna lerami satra aduna harai sar aigi se mak ani khata watpani maram aduna sarna yaragadi aibu umta pass to hanbiyu ai handa mu fail oiba tarabadi sungso suduna class ama hanjalagani chahi manglagani haiduna hairami Walter na hai nahaku aina pass to hanba ngamloi haiduna hairami Walter na yadrabani na angang adusu ningba kaina chatkhi Kanamta lektaba tanja yengduna Walter na magi ka adu thongnon seli adu mai muthatli mahaki ka adu gi ceiling da leireba phone adu lokthokuna Walter na Jesse da phone torami handak amusu Jesse gi phone do switch off lerami maram aduna Walter na voice message ama tharami Walter na hai kari gino nahang phone pai dribase ahumlak sure hanjan sum phone to holi se kari gino yam thuna phone pai o haiduna hairami Walter na musum khatare aina pesa huran ba sing da para ama tambiyo habdo modu tawruranu moigo thadopikro hairami Walter ga skylar sana ba da taina fam leitreduna met huran ba sing da taina khibani adubu hojikti mahang na haikhiba wa sing ado phattaba bani khangal aduna wa sing ado tawruranu haiduna Jesse da hairibani adubu mahang na hairiba do matam khara thingman khre habisiti Walter di khanglamde Mathangi sinda Walter Jesse mem da lakhi adu thong thilami kanamta na thong hangdorakte Walter na thong hango haiduna lawrami aduga Walter na makhatare Jesse nang emung dalai haiba khange na ke kar khamduna le haiba su ai khange maramutun thong hango ibani wari sanasi tanja sida jen thoroktun harai kanano nangbo kedobo yarbuge Walter na hai kashu togdeda jen harai kashu togdobo erebadi na na thong thilebado lepo ayum masigi yumbuni Walter na hai phareda madu erabadi na kina famda extra ki ma sodana lermgani extra so season aduna Jesse gi room si amta thong hangu manungda changduna ai Jesse ga wari sanagadaba ama lere jen na hai nangna thong thinduna Jesse bu kawbu matamda Jesse na thong hangdoktraba natro madu erabadi Jesse na na unaba pamde haibase sianglabani maramaduna sana baptaw Walter na hai ai si Jesse gi mapani ai gi isa se manung da kamdori kamaina leiri habido yenge haiduna lakpani maram maduna ni aina haijari base amta thong hango mapanda jen amadi Walter marayena ri base tabada Jesse thong hangdoktuna harai baba imung da changla o Walter su Jesse gi mamang thaduna imung da changki imung da changduna Walter na hai nangi phone da ring laklebado aina tawba call ni mathang da phone laklabadi khara paira o hoi hairamaga Jesse na magi phamu nakta leireba bong ado mai changkhali aduga ganja thakpa horakhi masi ubuda Walter na chensilaktuna bong ado mulli Jesse na hogatuna aingonda pira o haina hairakhi Walter na sound hairai nahak na yam hensilaklagadi nahak ke bong se thuairage Jesse ngaktung temina lei Walter na hairai aina nongoda bakhatuna call tawri aduga nangdi somda yam nungaina bong ga thaktana yam nungai leramina Jesse na sound hairai aina lemna leibana teko ai thabak ni tawruri base Walter na hai nahak kai thabak tawruriba Jesse na sound hairai kaino nahak na taw haiba thabak to karabro nahak na mukhoi sing adu da paratam biu hairam bodo karabro khnuba haina yamna thina cherakhi Jesse na manakta leramban nongmai du utuna hai sigi thabak sine aina tawruriba se hojikti nahak ningsinglabra laisabi gi macha haiduna yamna thina cherakhi Walter su pakhatuna hanglai nang aseng bada halurabro Jesse na hairai nang na parama tambiyo haidaine Walter na hai aina parama tambiyo haibadi makhoi bu ki halu khanghalu matung mana huran danaba to halu haibani ne Jesse na hairai o adu oire hojiti kemta yara roi nupa do si hore adu gane se yengose paisa mayam am su purak labani haiduna mahana losinduna thamleba paisa sing do lokthokuna Walter da langsili Jesse na mu makhatare tu sidale rese sina na hakki sarukni lupa lakh mari makhaini laisabi gi macha paisa la choppa hanuba haiduna yamna thina cherami Walter na lemai da tariba paisa bandal adu lokhali aduga munna yengduna lerami ngahak yenglaba matungda table la thammi aduga wadi kemta ngangnadana amana amada munna yengnaduna lerami Jesse su saw khara phatharaga hairai siraba mido aina di hapanati adu mi amadi si hore Walter na hairai kari thadok thokpage imung aduda mayek sengna hairawa engonda Jesse na hai sponge ki na pina sponge ki mokok to ATM machine da chapkhai juna hat khre
Walterna yamna ngakna haire kari haiba Jessina makha tare makok kaibagi makholdo ai hauju phau tari aduga makok tudagi tholakpa na myam dune imungda pumchai chabado ai hauju phau uribani aina ganja thaklaga myam urubagi oningmodo khara phai aduna ne Jessina magi bongdo lawduna amuk mai chamkhatpa horakhi Walterna haire nangmi kanamta hataba natro aduga nahakna imung aduda leirui habasisu kanamta na khangdaba natra Jessina hai kanamta na khangde aina police tadi call torambani na hai Walterna hai karigino nangna police ta call torami dubo Jessina haire aisu pakhatuna torubani wadi kemta haide ado police lalaga nupido phakhrabani nupidudi pura sonone wakhal kemta khandaba miga chap mane met khara khitangi damak magi nupabu hatle aduga mawa siribado kaishuna tabadona hundoktuna thammi aduga met thaktuna tumkhribani ne pura sonone haiduna hairami Walterna hai phare se toklo ado nupiduna nangse masak khangadra Jessina hai ai masak khangbudi laadana masana masapu masak khangjadraba nupini da hairami adugi su mathakta mayumduda apikpa nga amsu lehoribani lehoriba nga aduna kamdau doribano madugi khalubda matha sai haiduna Jesse yana matha sana phamlamme Walterna ngha khallaba matum dhaira aini gyan tadaba ma lerine nupiduna magi nupado halamdai matamduda nahakti khamba kadabage nahakti kadada leirubage Jessina haira nupiduna engonda nomai em tawduna leiribani maduna aihakti machi lengba yadaduna toribani Walterna ingangangna yenglai miyeng adugi artha Jesse su khanglami aduna Jessina hai hoi chumme aigi namoidune nupiduna engonda em toribado hoi nangna haninglibado haira o hairami ai tuko ga manade crazy at ka manade business tawba haite haina sauribado haira o haina hairami tanja sida call ama laklami call adu bejar gi erami bejar na haira met pira o paisa su collection tawba la o hairami karbar se yam nungai re yam thuna la o haira wa se tabada Walterna haira nang hawalaga chatla doira met thinba Jessina haira nang oina chaluro ai dingamdre ai ri thokhiba thodo sing adu kawba ngamna ba amta pen tumki ge hairami aduga phamung da phajub chingkhatuna tumkhre Walter su kem ta hiram dana chatkre mathangi sinda police station da heng ma gi anabu police station da lerami adobu mafam madu da mangi khangna chana ba mi khanam ta yaramde matom da na tum ta junu lerami tanja sida officer ma laktuna haira heng nang officer sida leba nungai bra mafam sida na ki phambam mati kyana leirabra hain hanglami aduga heng pu mayam du da masak taklami mathangi sinda bejar pit amadi konbo yonanaba met loba laklami Walter laklaga haira ai haisenberg ni pit na haira nang na tro met sungbunu pado nahamuk Jesse ga laminabado Walterna haira wari kona tawsi thabak hana loisansi hairami aduga plastic bag ama pirakhi pit amadi kombo nasu plastic bag ama pirakhi bag aduda paisa yauribani pit na haira Jesse di kai chakhre Jesse lakla loidra Walterna hai Jesse thabak yamna chili bejar konbo pit kijaduna haira kaisi tawdeda Jesse laktrabasu haisenberg nanga adun torobasu yai aduga ekhoina piliba paisa se masing loina surabani nahak thajadragasu masing thiraga yengisu yengu hairami pit na mamit mana iyung yung khai haira ekhoina tawriba karbar si mapu kananu haiba ekhoi chapchana khangi kanagi makhara thabak tawbunu haibadu ekhoisu chapchana khangi haiduna yamna kina haisenberg ta hairakhi matawasi ubada Walter chingnaba pharakhi aduna hanglai nakhoina kari kari pau tabagi Jesse gi maramda nakhoina sham kiri base bejarna yamna kin haira Jessina sengbagi oina sponsor halurabro Walterna hanglai noina sigi wase karai gi tarakpano pit na haira mi loina khangnare nahan khai engondagi pot shot pa mi singdo ngasi di masana khangna laktuna paisa thila ami bejar amadi konbo so haira hoine chumine nahange paisa shot pa singdo masana khangna haina rubu tawduna khoi khoida paisa loina pirakhi Walter wakhan muna aphapatta yamna muna khandharami karbari khudong chaba lawbu oina mahakna haira nakhoina tariba pawdo kanadagi tarakpano ai khangde engondagi chumi lali haina su aina haikhiba leite adubu Walterna ingit torami makhoina tariba paw adudi chumme haina Walterna toriba ingit ado bejar amadi makhoi laminaba sing adu su khanglami mathangi sinda Skylar thabaki interview yawa laklami mahaki mirolaba matawadu ubada mayamna monda munna yengnarami adubu application pisalaklabanina pamda Skylar gi application adu lorami Skylar receptionist adu haira nakoi gi office asida thabak toba date adu laklabra mahakam ta unajage ai mahaka hanadagi khangnaba mini aduga aisu office asida chahi mari gi mamangda accountant oina thabak torambani han hairami adubu receptionist aduna haira date ti laktri mahak unaba yaroi mahak unage hairabdi noma laklo haiduna hairami tanja asida date mahaki office manungda phone wari sanaribudu urami Skylar hathu changduna date ki office mamangda thong thilure Skylar lakpa ubada date na haira ngaktang ngai kho minute amtang leiramo haiduna ingi torami mathangi sinda date amadi Skylar unarami date na hai
Skyler nang diam phajathom he angang si nupi ra nupara Skyler na hai angang si nupi ni te na hai e Walter Junior di kamdauri Skyler na hai e Walter Junior di yamna chauri hojik engondagi hena wangkhre masaksu yamna phajatho e film gi hero ga male haina hai rakhi asumna matam kuina thengnarudraba marup ani yamna nungaina wari saduna lerami Skyler ni ikoi koina hai rai tet aise nangi office ta data entry gi thabak to tawjagi hadun apply to balakpani te na hai rai nangna kamaina data entry gi thabak tawdoinu nangdi matam amada yamna maming lewe accountant amo erambani ado nahak na pamnagadi nahak ki hanagi thabak accountant do adum oiro maramdi akhoi gi office asisu anawo branch ma mahang to e aduna branch sing ado adugi accountant jamna watli harami Skyler su hoi haduna yarami asomdana Walter amadi Jesse gi memda me ama puthoktuna yengduna lerami Walter na map adu makhut thinduna hai mafam asidagi na mafam asi phawase akhoi gi territory ni haibadi akhoi na mate yon mafam sing aduni adubu mafam sing asi Walter na makha tare mafam sing asidagi hena chawthoktuna akhoi gi mate yon bagi distribution newa ase amuke hena chawthokna ba toksi haina Jesse da harami Jesse na hai nahak na hari badu yaroi karigino haibada drug distributor khudimaki mahaki territory amum lei territory sing asi hanjana de territory sing asi hanjana ru bathok drug distributor amaga sungsoi soidana khanarakani adugi sumathakta asi ana soidana yaunarakani madu ai pamde harami athi matungda Walter na hairi hojikti adumaina tawroi kaigino khangbra Jesse nangi karbar athingba perpu myo khrimak nahak na hatu e haibase mina loina pau phungna khrabani maram aduna akoina atoppa distributor gi territory da changduna met yolobu matumda makoina khoida kashi tawbangomloi maramdi nahak se yamna sathi haina makoina kinaragani soidana maram aduna nangi makhada leiriba namanaba ohumdo makoigi makhada myoy ohum natragana mari thamhalo aduga nahak ki network se yamna thuna chawthona ba semnasi Jesse na hai adubu makoina tariba paw du aranbani aina di mi kanam tahalobu leite Walter na hai wafam ase chumdaba kemta dakar tade atoppa distributor singna nahak na mi halui haibase masi khanduna makoina nangbu kinabado adu khatani dakar oribase makoina nangbu kirabadi akoina toningba tawba yagani Jesse di mathayamna sarami adubu Walter na hai kai matha sarino kemta matha saganu masi khudong saba sina thohanba yade Jesse di Walter na hai buwasing ase thawa saramde aduna tumduna lerami Walter na manak chingchinduna Jesse gi pungning thoga poina hai Jesse nang se hanagi Jesse du natrabani yamna sathiba tuko amadi crazy atagi hena sathiba drug distributor ama oirabani makhoidagi yami hena miyamna kinabasu helabani nahakse Walter gi haitho singtoraba wangang sing ase tabada Jesse su masada anoba confidence ama lakhi mathangi sinda tortuka kauba drug cartel gi nupa ama heng amadi mahaka thabak tominariba officer sing aduna unaduna lerami drug cartel gi maru eba mi ama phaba matamda police singna nupa adudagi cartel gi maramda information kaya phangnanaba deal kaya tawi mataw sumna police singna tortuga dagi information phangnaba tortuga ga deal tawna phonarami adubu tortuga na hariba demand sing se tabada heng ti yamna saurami maramdi heng mahakna hana dagi drug chaba sing pharak liba sing ase cartel ga mari neba amta natte makhoi police pu yamna kiba mini police hek ubada question chena party ni aduga police ne hek phaduna wahang pahang tobo matamda sasat haidokpa mi ngatani adubu hojik hengna thengnariba cartel gi music asiri cartel le yamna loyal oi sidri fawba wa masi amta haidokte maram aduna cartel gi maramda information phangnaba lil tobo siam chatnai adubu hengti hana amukta toroktabani na mataw sida sarum libani mathangi sinda Skyler amadi Mary wari sanarami Mary na hai hojikti anawa posting de laikhibadagi heng se yumda pangna lakhidre thabak chille hajun adum laikhre Skyler na hai heng ti kashi tawde habna tro mafam da yam sathi haina pawtai da ado Mary ai thabak ama phange harami Mary na yam sauna hai kaino nang khali dobo tha surumda sida karaduna nang thabak tawdo sina Skyler na hai ain hana thabak tawang mafam aduni te na ai gi hana gi accountant gi thabak to engonda amu pire ai heng gi amu horagani Merina amuk yamna sauna hai te natro nongonda jugo chada mafam da yamna pasilai nongonda chance yam lawi haiduna nanga na hamuk thabuk tokhibado Skyler hai hoi adu budi chumme ado ma yu thakpagi yu ngauduna tawribani haiduna engonda lale haina kayar khan hajakhrabani adu gi sumthakta maha khajik mayum makai pale matu macha leire aduna kaisu tawroi khalli Merina hai noina hajik thabuk tawdoi tawribasibu namu pasam dakar tarabro pasayam chilabro nakoina pasayam chilbo orabadi heng ibani gi saving khara lei madu sijanaro Skyler na hai Walter madu kaidum da yaroi mingonda gi pasa pu buse Walter di yamna yadabni tanja sida Walter lakpagi makholtai makoina sanaram wari do chap lepi Skyler na Mary da ingitawi magi thabaki maramda Walter da kemta haigano haina Walter hathu imung da chenchin ki Skyler na ingangak tuni yengduna lehawi Walter di wasum da chenchin duna wasum manung da oduna lerami
haujuk phaba mahaki kimo tokibagi side effect to adum tawri mathangi sinda Walter Junior amadi Skylar breakfast aminaduna lerami Walter hangai yamna kina lerami na ngasidi kala da chatoino Walter Junior hairi ima se thaba phangla habni ngasidagi thaba ka bahuduni harami Walter hai kaigino nangna thaba tawdoi imungda phajana patha lewi yadra Skylar hairi Walter akhoi imungda due tariba bill mayam do puthokuna nangonda ullu haibra Walter wa kemta khumlamde adum tumina laikhre ngahak lerega Walter hairi doctor na dinang thabak tongni haibdo yabra Skylar hai kaishu tawai haina hairi thaba awabana tabnina adum taw hairi Skylar amusu hairi aigi thabak se yamna wagadaba nate chokhi da phamduna legadabani Walter hai kaidano nangna thabak tawdoi Skylar hairi aina hana torombo office adu da accountant una legadabani Walter di Skylar amudi tet ki marakta kari thok thokhibage habse kemda khanglamde aduna kaishu ka hena khanjalude mathangi sinda Jesse mayumdagi thorai Jen ga thingnajuna wari sanai Jen hai kaidore ngasidi mapan thorai sina Jesse na hai TV papu amta leiruge tawbani hajuna hairami adubu Jen yegliba drawing adu ubuda hanglamni nahaki sidi yamna fajaina nahak layak pa pambra Jen hairi aise angang oringedi hona layak pa yamna pamjai aduga ahakse tattoo artist su oningi haina hairakhi asum tawna Jesse amadi Jen makhoi ani gi oiba wari sanaduna leirami Tanja asida bag thawu nupa ama lakhi aduga Jesse gi mayum mangda khami aduga Jesse bu uba maktada nang natro Jesse hairiba nupa se haina hanglakhi Jesse na hai mane ai Jesse ne nupa adun hairi bo nang na dak toriba thabak to ai yam thagatle tawgodabane kharasu yadi khanggadabani lamhenba singa sidi nahang na toribudo aduna matik chapsai haiduna lawramaga chakhi mathangi sinda Tortuga amadi police singa tona kiba deal adugi matung inna cartel gi miyoi singna drug ki deal toriba du phana naba police mayam lumduna sem saduna leirami adubu hojuk phawba heng ka thabak tominaru officer sing aduna heng pumito amagumna treat tobirami tongana tahanduna thambiri heng ti torbin thanduna yengduna lehawi heng na lawri nakoina deal tona kiba nupa du ada lakliba nupa sinatra police mayam chensilakchuna torbin thanduna yengnami adubu police ta paw piba amadi police ka deal tonaba cartel gi miyoi Tortuga se cartel gi miyoi singna makhongdagi na mangaksham phawba lebak mungda phumjanduna thambadu urami mangaksham khaktani lebak mathakta uribase masi ubuda police mayam adu gai thaujali adubu police singna mafam adu yorakpadadi Tortuga gi makok adu kakthatlaga thengu amagi mathakta thamlamba oiramle Tortuga haibasi Spanish ki marolni Spanish ki marolda thengu kawi marum adunani Tortuga gi makok kakthatlaga thengu gi mathakta thamlamlebase asiguma uhoidraba thodo si ubuda hengti ipai hore pakhaladuna mahakte masa aningwa farami masa matunda lepa ngamdraduna maning handoktuna ka manakta changchinduna karda ngathaduna yamna wana lerami hengki matawa sida lakminariba police officer singaduna thengu manakta leptuna yamna harauna lengami aduga hengpu yamna karemna duna laknarami adubu labak thibadi Tortuga gi makok yoriba thengu adugi manungda hanadagi phumnamba bom adu pokhairakhi hengti bom pokhairakpaduda car gi marumda lumduna lehawi adubu Tortuga gi makok ki manakta lehawa officer sing ado bom na panbadagi makhong tekpa mukhut tekpa yamna thina sokpa amadi siba yawnarami hengsu masai phingna tholai aduduga mahaki manakta makhong tatpa nupa ma taduna leribado adugi manakta changsilli aduduga hengna mahaki bel lawthoktuna makhong aduda kanna punsinbirami I khakkinaba asokpa anaba mayam adugi mikap mera khol marakta heng tafom khanglamde kanabu huntoklaga kanagi mateng pangani khanduna mahak changak naduna ko yengduna lehammi mathangi sinda Jesse magi distribution nebaki unafam aduda mahaki makhada leriba miyosing adugu unarami Jesse na hai haujikti akoina han toromba karwar mong ado toklasi akoi se sahar asigi mapu oragadabni ngasidaki gyan tareko aina hairibase mafam asida leriba pak charoba sahar se pulap akoi gi territory oragadabni haibadi nakoina sahar se sinthungna drug yonba horogadabni harami maram aduna noisu noigi makhada mi khara thamba horo aduga mi thadoktuna sahar se sinthungna drug yonba horo aina sahar asigi ningthau ogani aduga nakoina aigi senapati ogidoribani maram aduna nakhoi makhada leigidoriba sing ado khomui lani ogidoribani makhoi sing ado khomba horo Jessina musu makhatare I haujikti akhoi distribution network se mathang manau raina rank naina leiraga phajana thabak tawrasi Walter na Jesse da pike basana do Jessina amuk makhoi gi makhada leiriba miyoi sing aduda basan tawduna puning thaugalami mathangi sinda Walter magi karda Jesse ngairami ngahak leiraga Jesse changaktuna phami aduga hairi yare angang singdo wa phajana hairamabani paisa achoba kharadi laklagani sahara se ibani gi oirabani Walter haina hairami Walter hairai akoina pot yoliba mamal se yamne mankhre
Jesse na kaino nang haiduna Walter na makha tarei Jesse ekhoina shahar asida ihan hanbu oina mafam sinba thungna pot yonba horase aduga shahar asi kachin koya loinamak pot sing ase yonba horo matungda pot asi maman amuk tangkhatlo haina hairakhi mathangi sinda Skyler magi anogo office ta pochelo sinduna lerami thabak khongnaba sem sarami te laktuna hairai Skyler nangdi mafam se phajana semlam mene te na hairai nangi pochai awat pa lerabasu engonda dum haira o asomdana Jesse memda TV thagatli Jesse gi thona mapanda jen chatkibagi mami urami Jesse su hagotuna jen amai kada kai tawribage habdu khangnaba phaklang da napsinduna tana bu honarami mathangi sinda jen maningda thoktuna surup thakli habse khanglaba matungda Jesse su maningda tholakhi aduga surup thakpa horakhi Jesse na hairai nahan laklaman nupado aigi babana te aina nongonda aigi ming habudusu alanba mingni aina aranba ming haire haiduna nang shawganu aduga nangna shawre haiduna aibu mafam asidi tanthokpiganu maramdi ai mafam asida leiba yam nungai haina hairami jendi kemta wa khumlamde Jesse na hairebudo adum taaduna lerami Jesse na amu wa haudurei aigi TV achowa ama lerake manungda changaga yengusira hairami mathangi sinda jen amadi Jesse TV yengduna lerami adubu cable fangdabadigi TV do loading tawduna lerami jen amadi Jesse wa kemta ngangnadana tumin phamduna lenarami ngahak lerga Jesse na TV gi maramda wa mayam haiduna jen amadi makhoini wari sanaba hownaba wa kaya hawdolami makhoi ani phamlambadagi jen na yamna tapna Jesse gi makhutta pairakhi mathangi episode ta jen amadi Jesse gi marakta kari relationship lerakpa heng tamthiraba thakdo odegi matungda mahak makhata na thabak tawba ngamkhigedra amadi Jesse gi territory chathokpa aduda karamba distributor thengnagadoriba habudu sup mathangi episode taminasi ngasi gi matang aswai dolo sinjare ekhoi episode asi kamdawi habudu ekhoi da sungsoi soidana khanganbira u like subscribe amadi comment tawbiramu wari ase nungai birabadi adongi marum apangsing dasu paw haibiu makhoi busu tahanbiu wari loiba phau tabi begi damak amukaswana thagachari mathang hapta da amuk thengnarasi